Editor Dhanabir Fare Manipur nungtigi fongwa pause huyan lanfau gi editor maibam Dhanabir ngasi police na fagatuna duty magistrate puthoknaba matung numit humni police custody de remand lawkhre pausin hai huyan lanfau pause da tha sigi mari da fongkiba special commando singna more da thona fana mathau pangthoknabagi damak nongai marul singyang khai pibi wa hairak lai ba heading da pau phongki Masiki tungda Imphal Police Station na mahakpu sumoto case ma lakhutuna ngasi ayuk pung mapal makhairom tabada fagat khibani mahaki mathakta IPC section 153A 5051 clause B 505 clause 2 120B amasung Official Secret Act 1923 gi section 3 1 clause C 3 clause 2 5 clause D 5 clause 2 5 clause 3 pali mahaki mathakta siriba maral singi manungda purup kanglup singi marakta nungsingadaba pokhanba miyambu aranba pau sandoktuna mipaiba pokhanba criminal conspiracy amasung official secret act ki makhada tongan ba act sing yauri